Iraq ki awang thangba maikayda piklaba jati ama lay makoy asi Yazidi jati kawi jati asigi mathakta juk kayadagi ningthausigna makoygi mayokta miot minay kaya tawdura jati asibu tumna hatpagi honuduna lakli mi yamna hatkira hujik phawbada makoy sibu karigino yengthiriba haibasigi question kya lay makoy bu yengthibagi secret maram amadi makoygi dharmani makoygi dharmada Islam Hindu Christian loyana dharma kayagi apunmaniti khara changi juk kayadagi chalakliba dharma asigi miyoy singbu saitan gi kanglup ni haina khandarakli video asida makoy kanano karamna laki haibasigi matang kupna nainagani channel asibu subscribe tawdriba singna subscribe tawbiraba request thamjari kana gumbana hai makoy gi ming Yazidi kawbusigi maram amadi Imam Hussein ki matam gi Yazid ka mari lainai makoy gi thajabani ing chatret ka yankhaida panba Banu Umayya gi kanglumna Banu Abbas ki khutta maiti rabada makoy gi Sardar Marwan Sani bu hat batungda makoy gi khandang gi miyoy kibik pusu Banu Umayya gi kanglupna pha tuna halak labada miyoy khara Turki gi sanchar ko mafam amada mathwai hingnabagi damak lotli adugi mafam duda lairamba singa laiminaki matam haukhra batungda makoy gi dharma da anobu dharma singi haibadi Christian amadi atopa dharma gi niti niyam hapchin khiduna ngasi gi makoy gi dharma asi oikhibani adubu masina theory amani wafam asi miyoy khuding na yade Yazidi singna hai makoy prithibi asida khwaidigi liraba dharma amani makoy gi dharma asi chahi lising taret pharakle makoy bu Yazidi kawbugi maramdi asini makoy gi mapu gi ming Yazda kawi Yazidi singi thajabani Yazdana dunia asi sembani aduga masigi rule tawbugi damak mahakna farista taret semi farista taret asigi makok ki maming Malik Taus natraga Peacock Angel wahong farista kawi makoy gi thajabani amuk khak Malik Taus faristana magi power uttuna mapu Yazda gi mayokta lepki adubu ngamkhide Malik Taus farista asibu Yazdana maida langsenki adugi matungda chahi nipu chaktuna laiki mana kappadagi magi kappagi pina mayadu mutki Yazdana mabu amuk magi hanagi pham pibiduna malem ngaknaba sinnai Yazidi gi thajabani hairibo Malik Taus natraga wahong farista sina makoy bu semani aduga makoy malemda leiba miyoy khudingi mangda semkhibani Yazidi gi magun leiraba farista Malik Taus ki matang khibik Isai amasung Yahudi gi oina Lucifer amadi Islam gi oina Satan gi wari ga manai maram maduna Yazidi singbu Satan gi miyoy singni haina thajanai Iraq ki awangda Lalish ka mafam ama lai mafam asi Yazidi singi achobo mafam ni masida Yazidi sing mapunsida amukta oisu lai mafam asida Sheikh Adi bin Musafir ko nupa amagi majar lai Yazidi sing na mabu Malik Taus ki avatar amani haina khannai Yazidi sing malem asida chaiduna lay maram matuna makoy gi masing kayam yambano haibasi haiba ngamde researcher sing na hai makoy gi masing lak ani dagi tara gi manung do oigani makoy gi ayambadi Turkey Iraq amadi Sham gi boundary da lay ba Kurdistan da lay Iraq tana hena lay makoy Kurdi jati ni amadi Kurdi lon lole Iraq ke sanchar ko kham asida makoy gi masing yamna lay Tarahum do tarahum mari suba century adwaida Yazidi singi power yamna leiramki madu aduga makoy gi dharmadi Islam ga ona tainabo oibani na matamdugi musalman thawsingna makoy ne yamna shakti leirakpa haibasi kiningai oi khanbana makoy bu kayarak hanna napthanabo hotnabada makoy ga khut soknaki masi 15th century adwaida toina thoki maram asidagi Yazidi singna maithiduna makoy gi masing yamna hanthaki makoy dagi ayamba muslim oibasu yaukre makoy gi wari matungina makoy gi jat asibu tumna hatnabagi damak asi phawda humputra rak hanna landarakre makoyda tarakpa lan singdagi kidura chendakiba miyoy kaya German amadi Europe ke mafam kaya da lay mafam asida makoy gi dharma adu ngaktuna lay Yazidi sing makoy masen data launa lainay atoppa jat sagai ga mayum panarabadi makoy gi oina kangluk asi dagi tanthoi aduga khalli makoy gi thawai sengkhidre makoy gi wakhalwan ni madudi Yazidi I kangluk tagi tanthokhiba sina khwaidagi chawba chairak